ngase ayuk Jiribam ki boro bekrada kuki singna bom yauna nongmai kapsilaktuna attack torakre hairi attack aduda boro bekra police station the relief camp hangduna leiriba nupi angang ahal lamansing nongmai makhol marakta awaba khangli hairi loina na khulngak pa singasu handuna kapnabagi thodokta kuki militant mari aso ofan nangkhre hairi chief minister N Biren Singh chief minister phomdagi resign tawbagi wafam tongani amadi yumfam yaudabani hairi party colleague singdagi akanba pressure lakpadagi chief minister phomdagi result tawbagi seron pisen khre amadi masigi matang da prime minister na yingsile haba local TV channel Elite TV da dokiba wafam gi matang da chief minister N Biren masana mahak resign tawbagi wafam laite resign tawbagi wafam tongani amadi yumfam yaudabani hana phongdokre Manipur gi oina luraba tanja asida mahak pham thadokpagi wafam laite irangna sokhalaba state asida santi puraktuna mahausa gi phibam da hanjennaba mahak sabsaba firep ki makhada thabak tawri haina so chief minister na phongdokre aranbni tengol gi lusingba athobo korongan baga photo namin narubagi kukina Naga da athingba thamkhre hari athingba thamkhibagi makhogi warol gi translation miyamda thamjari ngasi tintong station defense committee na miyamda khanghanaba amasong station gi akoibada leiriba kuki pumna mak khangnaba hainingbadi haukiba date 16 numita kangpopi district ki thangal surungda leiba silasna asukana lan sokna ringai asida koibo hanaba honariba aranbni tengol si photo naminabagi viral zatpasigi matangda committee na khanaraga warep ama laure haujiktagi hariba nupa tintong station lomda changlakpa yararoi aduga maga loina rambasing karigumba fatanungda thoglabadi masa daita pujagadabani aduga kana oirasu maga samnaba yaroi haina makoina serol thokre kom furuki miyoi sing pungni funi fan gi manungda chatkina ba khanghalagle rongmai phurumna konba mafam singda leiba kom furuki miyoi sing pungni funi fan gi manungda chatkigadabani haina rongmai naga youth organization Manipur akanu wafam thamlagle organization asina thadrokpa serol amada tha sigi 15 da isung kom kairap khungi khunjani haiba miyoi amana phongdokkiba wafam adu aranbu yumfam yaudaba wafam ni miyoi khara laktuna anauba khulingna bo honai haiba wafam miyoi amabu phana ba honaba amadi miyoi amabu na tamthina phurai haiba wafam yumfam yaudaba aranbani haina palladuna miyoi ama custody da thamba dudi oiragleba maikai ani phiba maduna ka hena aso open thoktana ba thambane mungnaba khara pharakpaga adumak police ta khusina khibani haiba wafam thamlagle khul leibagi matangda sengdoladuna serol sina hai 16th century gi matamdagi kabui gi khun lingduna lakhibani maharaj Baigasandra gi matamda ningthauna khundaduna lakleba khunna sibu isung kabui haina ming piram khibani khundabagi matangda kongi khunja sina thamlagle wap asisu yumpham yaudaba aranbu wafam ni haiba wafam serol sina phongdoragle ngarang Jiribam gi blooming school sakhangdaba singna mai tharam le haire marvelous volunteer singna Jiri barak circle da leiriba maitai police IRB amaso central force yauna Jiribam town da chatkro haina warning tokre mathangda aranbni tengol gi lusing purel korongwan bu khumna sona phongdoragle madude huntokha kharagi damak maitai ise isa loina chen thaba haunade wakhal taw noi larik lasu tamlaba ngaktani aikhoi maitai se kari phibam da leidi haujik kari oirakani afa fata munna khalu haina korong amana thamlagle